Ahmedabad Plan Crushta ngakpigani Ahmedabad Plan Crushta lamdamasigi leihauda chaurakibi Kongprai Latpam Nganthoi Sarma amasung Lamnunthem Singsan Anina manung matam chadana leikidabada Federation of Civil Society Organizations Folks na awaba phongdurakli Folks ki IPR Secretary Naris Mangang na thadorokpa serol amana hai makoi anina leikidabada Folks na thamoi sokna nungaitaba phongdokli amadi makoi gi imung manung na nanghoriba awabada su sarugyari Miyoi pumnamag thamoy sokiba ngarangi thodok aduda laikidrabi singgi thawaina taibang sembiba mapugi laikolda ingna pothabo oirsanu miyoi bakudingmak tambang amdaba mapok oibana hinglingai matamda amaga nusi janana angamba mateng pangladuna hingminasi masina lamda masida tungkoina ingtappa burakpa ngamgani Chahi ani helaglaba Manipur gi irang asida Manipur gi mapandagi changlakpa miyoi kanglup kharana Manipur gi apunba saktam da singna rakliba se Kongprai Latpam Nganthoi Sarma amasung Lamnunthem Singsan anina laikidabagi nungaitaba thongdok asina amuk hanna mahusagi ingtapa phibam aduda purakbo oirsanu hainasu cherula sina makatana phongdorakli